अहानबदा मरुइबा पाउ पिजरी टेररिज्म की मायोक्ता अखोई पुनः लेमिनसी हाइना चीफ मिनिस्टर एन बीरेन फोंदोखरे बीजेपी ने सिंधुना चीफ मिनिस्टर एन बीरेन बु हराउ तयामना ओखिबा अदु इकाइनिंगाइनी चिंदना अमा ngangbा खुना अमा तौबा बीजेपी की साजत थाजनिंगाइ ओइदे हाइना हानागी चीफ मिनिस्टर ओक्रम इबोबिना हाइख्रे नागा फुरुक की मही मरोंग हुनबगी कुमहै लुइंगाइनी की थौरम चिंगमी तम्मी पुना सरुक यामिनदुना पांगथोखरे CA बिल सेंटर न लुमना लौबगी ममी ताई हाइना लोक सभा के MP डॉक्टर टी मैनेना फोंदोखरे अमदी मसाद के एडवाइजर दिल्ली दगी मणिपुर पुलिस न फाखरे SSUM ना मरम पीना दावी तौरकले खुरुमजरी टाइम्स ऑफ मणिपुर न्यूज येंबिरो पुनमपु कुमनथेम जनतल तरामनोक्सरी हौजिक म्यामदा पाउसंदोन पिजरी मियोइबगी मिनुंगसिगी वांगमदा सथरिबा टेररिज्म गी मायोक्ता अखोई पुना लेमिनसी हाइना चीफ मिनिस्टर एन बीरेना फोंदोखरे वाफम असे ngasi भारत लेंगा के याथंग मतुंग इना मतम खरगी ओइना कांचीपुर दा लैबा बीजेपी मणिपुर प्रदेश के ऑफिस दा ngarang जम्मू अमरी कश्मीर गी पुलवामा डिस्ट्रिक्ट दा लालोबो सिंगे लांदा दा CRPF जवान निफुमंगा सिखिबा थौदोकपो बीजेपी मणिपुर प्रदेश नसु यानिंगदबा अमदी लैखिद्रबा सिंगे मफम दा अवाबा फोंदोकपगी थौरम दा हाइखिबनी माना मखा तारदुना ngarang जम्मू अमरी कश्मीर गी पुलवामा दा CRPF पर्सनल सिंगे मथक्ता सथकिबा थौंग अदु यानिंगदबा अमदी पर्सनल सिंग अदुगी मफम दा इकाई खुमनबा उतले मसीगी सरुक अमोइना ngasi बीजेपी मणिपुर प्रदेश नसु पांगथोकपनी खुत्ता खुलाई पाइदुना लानफमदसु नतबा मयुमदा हंजरकपा CRPF पर्सनल सिंगी मथक्ता सथकिबा लांदा अदुदा पांगदबगी थौंगनी असिगुंबा तमथिबा लिसट असि तसेंगना यानिंगदे मरम अदुना लैबाक मियामना असिगुंबा मियोइबगी लिसट की वांगदा सथरिबा थौंगसिंग असि थेंगनमिनसि हाइखि Central Reserve Police Force की यूनियन इम्प्रूवमेंट हुई ngasi pangthokhiba awaba phongdokpagi thoram aduda BJP Manipur Pradesh ki President in charge oiriba party asigi Vice President Salam Joy Sengmai Kendra ge MLA H Dingo Ya School Kendra ge MLA TH Satyabarta amade party ki thomi kyana saruk yakhe State asigi miyamna siba changba khangdana khongjang changsilakpadagi CA bill Rajya Sabha da pass tawba ngamkhidraga mana lawbo oina lei parenga huktuna miyamangda okpasi ikainingai ni chindana ama ngangba thabangna ama tawba BJP party asigi achauba maithiba amani haina CLP gi leader su oiriba hanagi chief minister Okram Ibovina phongdokre hiramasida report ama State asigi miyamna akan mamongda khongjang sangsilakpadagi Cap bill pass tawba ngamkhidraga mana lawbo oina lei parenga huktana miyamangda okpasi ikainingai ni chindana ama thabakna ama tawba BJP party asigi achauba maithiba amani haina CLP gi leader su oiriba former CM Okram Ibovina phongdokre wafam ase ngasi BT rota leiba Congress baban da pangthokpa pawgi mifam amada phongdokibani Okram Ibovina makhata na haikibada Citizenship Amendment Bill Cap asi Lok Sabha da table tawba matam adudagi hauna Congress party na bill asigi mayokta lauduna lakhibani bill asi BJP party gi oinadi Rajya Sabha da pass tawnanaba aroiba pungja fawbada honakhi Rajya Sabha loigadaba numit adugi mangoinana atheng ahingda business ki list anauba ama semdoktuna list aduda Cap bill hapsin ki angamba thakta honaduna pass tawnanaba honakhiba aduda opposition party gi apunma member singna khongpham sena lepkibadagi pass tawba ngamkhidabani bill pass tawba ngamkhidabasi Prime Minister Modi gi oinadi khwaidagi achauba maithiba amani bill asibu saugatkhiba state government asu miyamda bill asina karimata sokloi munna pabiu pass tawrabadi miyamangda sizagi haiba wafam kaya thamkhiba asi nokningba fawi matam matam gi jagoi saba state asigi BJP sakar asi ubada ikai biba fawi praja singna noknari haibasi khangdaba mali bill asi Rajya Sabha da puthoktuna
पास तौद्रिंगै ममांगदा भारत सरकार गे गेजेट ऑफ इंडिया दा फोंगलकपा असिमक अंगकपा पोई तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंह इमा इबेन सिंह माहिरोई सिंह पॉलिटिकल पार्टी कया अमदी स्टेट असिगी अपुनबा मियामना अकनबा इहौ संगसिललकलबदा खांगबा ngamdabadagi बिल पास तौननबा होनकिबा खोंफम अदु हांदोखरगा मखोइना तौरगा टेबन तौहनखिदबनी हाइबगी मना लौदना मियाम मांगदा लैगा हुक्तन ओकपगी थौरम पांगथोकपसी मखोइगी दमक इकाइबी मिक्चत यामना पांबा सरकार अमनी हाइबसी मयेंगना ताई नोमता नते था अमा ओइरबसु सही अमा ओइरबसु ग्रांड रिसेप्शन तौबियु करिसु काइदे सरकार असिना ngamlabadi lok sabha da pass taukiba bill asi hana amukta withdraw tauhanbiu aikoisu reception adu yausage haiki ख्वाइदगी चावबा नरेंद्र मोदी की माइथीबसी मसिनी सिदसु नते मोइना तोरंबा एटीएम से अनिनी अमना ट्रिपल तलाक बिजनेस एडवाइजरी लिस्ट हापचल लिमनी अदुगा सिकी कैप से सिटीजन अमेंडमेंट बिल सिगा मयामसु खंबिरमनेबा पास तौरो है खन्म तादि करिगिनोबा लोकसभा दा बिजनेस ता हापचलगा पास तौरिबा देन सिदेदसु राज्य सभा दा नुमित निनी कंजुगेटिवली बिजनेस लिस्ट हापचलगा लास्ट मसि अखोय माइथीरगदी सिदैदा चेलहौबना फनी पुथोउदबना फनीना पुथोकिदब पुथोगा माइथीबा तारगदी मोय हौगतपा ngamaroidauba अद स्वाइदगा ngangieba अखोयदि रेकॉर्ड थुगाइबनी हाँ ताम मरी होइगदबने अद ngarang na mo sahi nifu hoine sidi aina tam हुक्लिबदो लै हुक्लिबदो बोर्ड कन लानर मालेने को बिल से न कोने के मणिपुर प्रजा अदि मणिपुर की दमकता सोकनिंगाई लेती हरिने साइते फजन सेंग हाइबि थंबी खरे अखोय को लीडर न अदु हाइर करी के चलीबनो होजिकसो अखोय की कने से कंप्लासेंट होइदना मिराइदे लेबो मतम ओइदरी हबा हाइदि अखोय की इलेक्शन कोड ऑफ कंडक्ट से इम्पोज तौदरी फाउसे मसी फाउसे करी अमुक अनदर ट्रिक करम मिसिप अमुक तोरकदरा हाइबसे अखोय कीरी हबा लमदम असिदा खुंदामिनरिबा नागा फुरुकि ओइबा माहि मरong हुनबगे कुमहै अमा ओइरिबा लुइंगाइनिगी थोरम यूनाइटेड नागा काउंसिल यूएनसी अमदि नागा पीपल्स ऑर्गेनाइजेशन एनपीओ ना सिंदना सेनापति टाउन गी मेन स्टेडियम दा फांगथोखरे ngarangdagi hauna chatharakiba luingainigi thoram aduda PhD Minister Losi Dikona Chief Guest oikhi thoram aduda United Committee Manipur USM gi President Sunil Karam amuko gi President PH Devan Sharma amadi CCSK gi Lusingba Jitendra Ningomba saruk yakhi thoram aduda wangang aduna Minister Losi Dikona aikoi khudimakna honglakliba mahoksa gi khal asi ngakna bahona bada natana masina tungda kari oirakadage haibadu khanthaba matam oire अखोइना अखोइगी महौसागी खल कन्नबा पुन्ना होनमिनबा मथौ तारे पांगथोकलिबा फेस्टिवल असिना लमदम असिदा खुंदामिनरिबा येलोमी फुरुपसिंगी मरक्ता हेन्ना नुंसिनबगे असेट पलिपुन अमसु पुनसिनबा ngamlagani हाइखे display our culture, share our culture, and as we said tomorrow we are going to sow the seeds for our people, for our land. It is important for us to know that we need to plant, we need to sow the seeds for better harvestment. Today, we are so concerned about our environment, and it is the responsibility of every Naga to take care of their environment. Luingai ni haina khangnariba kumai ase akhoi Manipur da lairiba naga isin nausing phurup kunna saruk yaduna pangthokiba kumai ni kumai asi maru marang thaba adaga loinana anauba sahi haudopege kumai ni haina su khangnai paudam jariba camera person devdarsan ga loinana blessing gang mai Tom TV News tahamjam senapati district headquarter Manipur Hojiki oina Rajya Sabha da CA bill pass taukidrabasu लाकदोरिबा MP election asida anauba dal ama laklabadi amuk hana attempt tawgadaba male CA bill center na lumna lobigi mamitai haina Lok Sabha gi MP Dr. T Mainana phongdokre haukiba numit kharani gi mamangda CA bill gi mayokta Delhi da shelter tawduna leiruba Lok Sabha gi MP Thangso Baite amadi Dr. T Maina ngasi numit yungba matung pung ani makhairom tarakpada Imphal airport ta thunglake
Hojik oiriba CA bill gi phibam gi matang da paladuna ti mainana makhata na hai Kaithel Ima Ivel Maira Paivi CSO Satra Sangstana Chingba Manipur gi praja khudimangna CA bill gi mayokta amata oina lepminabadagi CA bill Rajya Sabha gi session da putholakidabani bill asina awang nongpok Bharatadi ka hena sokpo oi CA bill Rajya Sabha gi session da khana khidrabani na hojiki oina di lapse tawre haina lobu yare sor hondokpagi matamdi fangle adubu section dabadi yade semdok chenjin tawraga soidana putholakadra haibagi chingnabadi lei haina phongdokhe Second the Diade, and Kaito de Kandi, and the Sakasi, Madame Lady Vanina, Mayan Pambini, session later, Bakandi, Saka Pai, which Kamusiki, Makoi Yamapan Kanba, root Amalay, ordinance root, ordinance purpose Lagadi, Koi Mayam demand to river, Prajasina demand to river, Koi is when they have a poshinata, some Hamaga, Central Singing to Wit out of Rocadra, Suction Center Putrocadra, Highway Singer, Makoi, the section, Shem Sally with Avani, the Vidamata, in a Hobiramiba, Mayapunoki, Ima Bill Sing Marunia, Solana Kayama, Queen Yamasi, young Waitaba, Yawam Punoma, the Sinau Sing CS or Sinau Mayam, Satris in Punamaki, so you may say. Punamaki, Pulaga, the Colling among them, see it over to Punamaxia, Mayapun Puna, however, the young Amibani, a question Migi, Mute and Elizabeth, Pau Tambas, Peeling Tambani. Mahana Makata na hai, Aikoi Masil gi marakta, Masoi Tabagi Samasha Amadi Mayoknari. Adubu, CA bill na wakal amata ohenbagi mami ubada nungaiba phongdoke. Hojik leiriba phibam asidagi hena soksil laktanaba punna khana minaraga khudimaki yaifagadaba maungda sangsin minanaba darkar oi hainasu phongdokiba loinana ngarang phongdokiba Manipur Chief Minister Biren gi matangda react tawrudana ti mainana hai matam khudimakta opposition na constructive oiba maungda lei thina haibagi mahutta constructive oiba maungda hayaningbagi apamasu phongdoke. Koi Mayam demand to river, Prajasina demand to river, Koi Soy when they have a poshinata, some Hamaga, Central Singing to Wit out of Rocadra, Suction Center Putrocadra, Highway Singer, Makoi, the section, Shem Sally with Avani, the Vidamata, in a Hobiramiba, Mayapunoki, Kotamda, the Parliament, the Dingashibo, Koi, the Pai Togri. Togri Maramudi, Moy Marani, Indian Parliament, and 50 to the Hoboni, Koi Marjana 49, the Changroni. Putting a chang matung the Yamping the Parsi state in Assam district, Amadona Highway, Simasan Lake of Nipodi, the Kobos Yaldavani, Mayanjim Virongani, Ahmed Sabada, Tripurams, Manipur, Sigi the Muta, Rasa member Amakatin, say Humana, Tripura Piba, Mr. Guhano Uramba. Next 3 years, Amana, Kumanipugi, Namomi to Piba. So my daughter, among shadow of Yonder Lemony. As an Ikogi system, inner line permit system, there will do 48 the Varasa, Sakambi Gasu. 49 when Sangakan, 50 Mutapiba, Sumayapuna Maxing, our film delay with now. And Mother Mutaki with any influxama, we Gujaratis, Marawaris, Punjabis, Bengalis, Mayama Pandi Lakra, family product, as she called when you film or you film playback or you film Mandela, even Hajari will call. And the Punakinda Koi, Canada from Duksabani, and then I quit. Manipur Students Association Delhi Masat ke Hanagi President oina thok puramba aduga hojingna advisor oina thok puriba thoksom bion ngasi numidang wairam pung manga ga minute kunmuk taba matamda Delhi gi Saketpur Van Complex ta leiba baragi karage Manipur Police ki team amana faduna pukre maku maram amata pidana khudakta faduna pukiba se yaning de amade sabsaba maram ama PBO haina SSUM gi President Suraizam Yai Mamaitaina phongdorakle wafam ase ngasi Kasampata leiba SSUM gi office ta pangthokiba paugi mifam amada phongdorakibani mana makha taraduna hai madude mahapu faduna pukiba matamda police team aduna Puduna Puke, Panbayavde, Numit Nini Humnigi Mamangda, Bion Gayumda, Police na Laktuna, Shea Bigi Hoda, Makatana, Saru Yadanavaki Helakibasulay. Si Karimarongi the Mukta Pavano, Madugi Tangdangba, Chapsaba Likuldu, Pigadabani, Loinana, Hariba Bionasi, Ma Numidini Humnigi Mamang the Su, Yumda Laga Manipur Police na, Hangamba Columba, the Maitong the Lady Hai, Adu Taragadi, Hariba Bionsi. Karigumba hiram amatada maramama piram davida asumaina tawdana phabasi tasingna haragadi masi laibak thibani aduna hariba asigi matangda bion phag sigi matangda tangdangba report amakak egoi sengdokpiro haidana media tongda haizari Ngarang ayuk anganbada Catholic School Kanchipur gi gate mamangda KCP People's War Group na sakti leiraba idea ma thamlambagi thong adubu yaningdaba phongdoktuna ngasi Catholic School Local Guardian Association Parent Teacher Association Teaching Staff amadi
Maike Dom the Laiva, Tongan Club Sina Akan Momong the Yaning the Fongdoktuna, Wakan Mifam Satakray. Bom na Kedonunda Warishin Purakpa Yaroi, Mahitam Fam, Lanfam Onhan Bigano. Aikoi Yaknavalate, Haina Eva, Waron Kaya, Tetuna Satakiba, Wakan Mifamadu, the Saruyakiva, Slukogi, President Koijam Santos Luangna, Atuba Matamda, Sayana Balariva Asigi Warishin Puraktuna, Mahiroi Singbu Mahitamba, Fanganbio, Haibu from Kaya, Fongdoke. Maruna, housing Malengo, Hong Iba, Malem State, Lady State, education, say, Masi Sakutabe de Masi, a Pabalambida, Portabia, the Happy Wakalonda, Nasi Maleng Mapon Kunimak, Sin Tung Tangela Loinana, Manipurazu, Akoi Maitambam Sangsing as Ban Panakala Bokta, Boket Panalaira Bokta, Maitambam Sangsing as a prison Ohenzi Habagi, Akoi Maki Kunimatiki, Hainarapa, Amso Akoi Kunimana. Pamnabok column when the lady. Assume but Teragasida, Kayumba Hiram Krada, Missionis Kun Siga, Kayumba Hiram Krada, Yanada Karadeki, Sukyang Kraba, Tungi Umben, Oigadoriba, my racing Asida, upon by PB Base, Masiakoi, Kayak Chang Yana, Singamay to Lilong, United Club on Asana, Masi Jazaning. Hosik Paugi Merton attend Bremerton Luxury. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari miyam service vertical sing asigi khudong chaw lobi ngasi muglengchin biroksi mobile furniture Coacatel near Infal Products. The Great Wedding Sale by Mobile Furniture. Green Can Industries, Masida commercial kitchen equipments, Amadi, bakery item, Makal Suna Pangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending our entrepreneurs sing Green Can Industries that depend over yani We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industry is the best. Green Can Industries is the best. Adum so mutang lenshin biratuna akupamaro dikamata tanabiu. Aikoi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. Lamjingba Group na Manipur da lairiba Assembly Constituency Humpudagi Mathau da Pukning Changba Public Relationship Executive Post ki mioi amamam lagzagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoigi address Lamjingba Group Rims Road Imphal phone number at 131944063 Break meeting da mayam taram nokchari Luang Air Services and Cargo Private Limited ki service ngasidagi hogdokhi bagaloina na Imphal Delhi Guwahati amadi Kolkata gi service ki oiba cargo gi khudong kuthang da pochai puthok pusin tobi khudong saba miyam da phangan gadori Cocktail Bazar da leiba Luang Air Services and Cargo Private Limited ki conference hall da pangthokhiba asamba thoram amada company asigi managing director Maisnam Ratan Kumar hai company asi lisingani taratruk tagi hogduna cargo amadi air service asi hogdokna ba honaduna lakhibani North East State Sing samnahan bagi pandam da air service asi hogdokpani air service asi Imphal dagi Shillong Agartala Silchar Dimapur amadi Aizol gi mafam singa samnahan gani passenger taranipan chanba Casina aircraft amadi Conair aircraft anina air service tawgani adubu air service asi August fawbada hauna bagi pandam thamli haina fongdokhe Service company asi 2016 da hotokpani adubo asuk matam sangna kano to bangam da haibadi service to bangam da lak pochigi maramdi karigumba akogi permission karikra india government pi bada phangba khitang wat patagi matam khitang changbani adubo hojikti permission sing adu
ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯄꯥꯟꯗꯝ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯑꯁꯤ ꯍꯧꯖꯅꯕ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤ. Manipur Development Financial Investment MDFI gi General Manager Ningthaukhongjam Dhanachandrana hai MDFI gi saruk ama oina service asi hogdokli. Manipur da pochai pusilakpagi maru oiba lambi asi National Highway ani na oiri. Adubu matam gi khudong sadaba kya thengnaduna lakli. Adugumlaba khudong sadaba sing adudagi ngakthoknaba cargo service asi hogdokpani miyamna company asi da cooperation pibinabasu appeal tawrakli. Service hogdokpa taragadi Manipur da thengnariba awaba nongmagi changda yadraba polam sing yoksalakpada wariba singse kitang khajikang oiribasu kokadra haibagi dugi pandam ga loinana akoi cargo service asi hogdoknaba tawjabani aduga masida akoi cargo service asi launch tawjarba matungda Manipur da leiba miyam sing sina masi kanaba si lawbiyu amadi cargo service ki luang airlines asi u mating pangbiduna Manipur se chakhotpagi lamjen asida mayam ga thongmanawna tai state singi thongmanawna chaminanaba asida mating pangbiyu haina haijari. Numinini chupna sathagadava regional consultation on the status of adolescents health highway hiramda khananenabagi mifam ama Manipur yawl teamna sinduna ngasi hotel yaifabada hogdokre. Population Foundation of India amadi YP Foundation New Delhi ga khusamnaduna sathakiba khananenabadudha chahi 15 dagi 13 fawbagi manungda leiriba naha singda basic knowledge of nutrition, sexual well-being, family planning gi hiram singda akanghai kyana wangangkhe. Mifam masina recommendation lawbuga loinana Bharat Laingaki mari lenaba singda memorandum amasu submit tawgadori. Sathariba khananenaba aduda saruk yakiva Sexual and Reproductive Health and Rights ki program coordinator Palavina wafum ke amasu phongdorakhe. We bring their demands to the government and then make sure that the government is actually acting upon it to make sure that the adolescents are giving some kind of representation, some kind of agency and autonomy to say out loud what they need, and for the government to act on it right away is why we are here. Ngasi numit yung matung pung 12 makhairom tarakpa doida Singjamai Police Station gi manung chanba Pisum singa masa makongda chingnaningai oiba mongda angang bumasugi suitcase ama leirambadage bom leire haina miyam mi painarure pau adu hek phangbaga Imphal West Commando amade Singjamaida leiba taruk suba AR gi bomb expert kangbu yauna sangsilaktuna posak adu yangshinkhe maduda suitcase adu firol fataba haplaga hundoklamba oiramkhe thokdok thokfamdagi phangba paugi matungina suitcase adu pisum singa masa makongda fatahodi hundokfamda numit mari mangani gi mamangdagi hundoklambani haire. None Police Station ki manung chanba Khokpum Valley ge Tamaipuk khulda pokhai driba rocket bomb cell ama taaduna leirambadage Khunja Singh mai paiba poknare. Rocket cell adu ngarang numidang Khunja Singh na thengnarakibani ngasi ayu Khunja Singh na nauri kapa chatpada thengnarakpani haire. Handakta nauna All India Congress Committee AICC na Manipur Pradesh Congress Committee ki President oina khalaklaba CWC ki member su oiriba gaithangam ngasidagi MPCC ki President ki charge lawkhre. Congress Bhavan Daleva Party ki office ta pangthokiba charge sinaba amadi lawbugi thoram maduda hanagi President Tian Haukef CLP ki leader Okram Iwovi MLA Singh ex-MLA Singh party ki lusingba kayasu saruk yakhe. Hanagi President Tian Haukef na nauna thau puraba President gaithangamda charge sinaba galoinana President gi share sinakhe. Haukiba sahi English ani mapan ge February 13 NSM IM ge Mihata Laikhidrava Kisan Token amadi Rajen gi Tararak Suba Ningsing Kumon Uripok Serapkot Mamangda Leiba Mapari Ningsing Kol Manilda Lakliba February 13 Pangtholagani Haina Manilgi Secretary Yunlembam Kapurna Phongdorakle Mapari Ningsing Kolda ngasi sathakiba pawmi singa unabada mana makha taraduna Kisan Token amadi Rajen gi Tara Suba Laikhidabagi Ningsing Thorom Pangthokadoriba numit asida lamdam asigi isil inausingna ban amadi strike na singba tawbiganu haina haijarakle Karamba angle da karamna thabak tawgani haibase koi gi chairman Sri Soram Tiken da ki makhada yang kopna koi research work tawraba matungda hayeng asi aikoi gi oiba yamna maru oiba wafam khara koi laukthokjagani masina nakal amada thamjaraga lamdam asigi awa nungai marakta hingminari ba praja singi bafamda wafam amatang thamjari madudi hangsit ki tang 13 Nomaijing numit English ngani sumna tarampal asida lamdam asida nungai ba saruk phangdana leminari ba irei cha puna mangna
ban blockade total shutdown karigum makhan gi athingba amata tawbidanaba manil gi maikei dagi nolukna wafam sima thamjari Manipur miyamna pamna yengnariba sumang lilagi nupi sabi maming lervi sagolban maino lerektage vises wiremna Australia da chatuna nupi sabi singe oiba masang matau fazabage sangdamnabada yaurunabage mathau taba satok sasinge paisana singbasing fangna bahonabada mateng pangbiyo haina mari lenabasingda appeal tawkhre Manipur Press Club ta pangthokiba paugi singa unaba amada vises wiremna tha asigi kunmari da Australia gi konung Sydney gi 37 Hardian Avenue block ta pangthokadoriba beauty pageant Miss Mardi Gras Charity Queen lisingani taramapanda India gi mihut ama oina saruk yanab gidamak selection fangke adu moinamak saruk yanaba Australia satnabagi khongsata tangai fadaba bisana singba lamdamasida thokliba irang na maram oiraga matam chana phangba ngamdana leiri maram aduna mari lenaba singna mateng pangbiyo hairi Bom ge landa gi thokdok kya toina thololiba asi thingnabagidamag Manipur Police na Paikalakpa section thorangi saruk ama oina Imphal West District Police ki additional SP operation TH Krishna Tombi gi midyang makhada Imphal West Commando Bazar Unit na City Police Station gi manung sanba thangal kaithel ge alu gali haw kaithel amade Dharmasala gi mafam singda paksana thibu humba gi thabak sathakre Numinyung matung pung ahum makhai dege mari ga minute tara manga fawo sathakiba thibu humba gi thabak aduda punna miyoi samari ga tarani thoi masa masa gi saktak se puthok anduna verification sathakhe masa gi saktak se puthok pangamdaba miyoi kunni thoi makha taba wahang pahung gi damak City Police ta sinakhe Ngarang si Minister N Biren Okpagi Thorumga Mari Lenana BJP Hairok Mandalna Hairoki Praja Singh Saruk Yananaba publicity satpada wahi wata fasadaba amadi thawai usitaba bongda law khongba tawkiba thong asi yaning de haina Hairok Apunba Maira Paibilupki Publicity Secretary Kundongbam Sanahal Devina ngasi pawgi mifam amada phongdokre Manipur Press Club ta pangthokpa pawgi mifam aduda lup asigi member singsu saruk yakhe KH Sanahal Devina makhatana CA bill gi mayokta menpek na sangsilakpa khongjang singda lup asina sogutuna lakhi bill asi Rajya Sabha da puthokidre bill pass tawkhidaba adugi mai pakuni haibagi mongda Chief Minister N Biren bu hapta kangjibungda okane haibadagi BJP Hairok Mandalna Hairoki mafam kyada publicity chatke haukiba tang tarahumda gi numidangda satkiba publicity aduda Hairok Part 2 Bazar da lupki member sing famduna leiringaida yamnaba gari singda laktuna famliba mafam adomda mic on sinduna yamna karemna bomongda law khongnamba tabada nungaitaba wahi kya season aduna laukhilamke okpagi thoram aduda saruk yadaba sing khudong thiba nangani haiba wahi fauk season aramke asigumba thawang asi yamna nungaite amadi tungda kari tholakadage haiba chingnadaba ngamde amaromda thawdok adugi video social media da thagaluba nupa masa masu kihen khanganba tawre leibak miyamna YMBO haike CM Birel amadi TS Radesam Minister hairiba ani ase bill ase pass tawgidabi matangda makhoi okpagi thauram masida Hairok Parja Jumthongi thokpiduna saruk yabiu mateng pangbiu aduga mari lenana karigumba asida thoudaba mioi singdo dasa tajani haiba wafam mama panbirame adubu madugi wahaidu tabada ekoi Hairok Parja se saruk leita laira satpa surus talaga saba mi ayamba oibana numitugi reli dudi ekoi saruk yaba ngamja haudre adubu tungda kari tholakadage kaidogadage haiba amadi Hairok Parja ni mi paiba puknori masigi mi paibasi kari karmaina tawgadabna haiba ekhoigi menpeki amadi si sing adegi akhang ahi sing makok thongma singna tana biraga si karmaina tawbano haibado press media gi thongda pawdamjari Amaromda publicity satpada laukhiba wahi wata adu function adu mapung fana yahoningbadagi laukhibani masida kanagumba kharana lana uhannabani haina BJP Hairok Mandal gi executive member Laisram Thamboi Singana phongdorokle Manipur Press Club ta pangthokpa pawgi mifam aduda Thamboina haikibada publicity adu mahakna laubani Chief Minister okpagi thoram aduda hena pung fanaba saruk yabinaba haibani haina phongdokhe masida lak haudragadi laktragadi khoi dosa tagani haibadi leader singsi afaba tawrubagi mathawna hapidraba encourage tawdragadi leader singna ninghanara agadi aikhoi tungi wathok tinthok mayamje aikhoi dosa tagani haibigi wakhalonda laujabadudha aikhoi maraktagi kanagumba kharana lanna interpret tawduna misconcept oibigidna function ji yaudadi dasa tani haire haina aran wakalamba khanbagi mami ma taba pawain tajaba adu lan khanbiginu
Paugi Marakthana Tenba Brema Tangalomine. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari. Apamba service khanbiu. Economy rate ₹15 per kilometer, standard rate ₹25 per kilometer, luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800 1027 959 amadi 8794613154. Ekhoi gi website www.lamjingbacap.com. HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, pre-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. Breaking Matungda Miam the Makatapa Pau Pijari. Lamda Masiki Miam the Tongan Bamakangi Kudong Sabasing Pina Vigi Pandam the Lamyanba Group of Companies Haina Mingtonva, Company Amangasi Terra Vazarda Leva, Smart Security Service K, Mini Holder Honabi Matung in a Hangdokre. Tormaduda IFSK, Chief Conservator of Forest, Tia Mohendra Pratap, Bisnupur Arvan Cooperative Bank Chief Executive Officer, Maisnam Koro Honbaluang, Amadi Bank of India Imphal Branch Manager, Oinam Kogena Matangsin Chief Guest, President Amadi Guest of Honor Oike. Thoromapu Oikiva, Tia Mohendra Pratapna, Nauna Hangdoliva, Lamyanba Group of Companies na, Lamda Masigi, Senmilonda, Achoba Hongba Ama Purapada, Mating Oiregani Haike. Simple bagi dapat dalam tempat segi mida perubatan bagi dapat. Ekor ekonomi pakai bagi dapat tadi hari ini. Tapi saya bawa apa je tamjaran anda, dengan baik operation, aduga tungguina apa bahasa operation. Peace and prosperity through work culture haiva theme da Ukhrul district ki manung chanalaiva Chadong village dasu luingai ni gi thorom pangthokre. Nat ki oiva jagoi isai ga loina na pangthokiba thorom aduda saruk yakhiva Salai gi Central Working Committee ki President Narengam Samarjitna Salai gi Social Responsibility Fund ge Chadong khulase modern village ama ohena ba honagani amadi Thawal dam dasu public private partnership model da hydropower project paikhana ba honagani haike. Loina na Chadong khun gi chakot thorangi thabak paikhatpada mating oina ba lupa lakh amasu mating pikhe. Mahiroi amadi mahiloi singbu lanmi amadi lanfam onthoktuna Catholic Mission School Authority amadi lanholupka yanadabana maram oirega ngasidi mahiroi amadi parents singda wakhal leitadaba amadi sarangnaba piba asi yaning de haina Reformist Students Front RSF ki cherol amana hairokle cheroduna hai mamangda RSF ki maikedige mahi tampam sangsingda ayapan pibi danaba haijakhiba leikre Hojik oiriba fibam asida maikai animakna warusin ama puraktuna mairoi sing leitana mahi masing tamba fanghanaba athuba matamda honabiyo hairokle Moreda leiba kuntaruk suba sector Assam Rifles na headquarter IGAR South ki midyang makhada Tengnopol district ki manung chanba Chavang Phai khulda ngasi nongmagi oiba veterinary camp ama pangthokre camp aduda tongan ba yumda yokpa sasan chanipan ga marifu manga tika thadoke haire
Haukiva February Mapan gi numidang wairamda Khwaramban Ima Kaithelda CIB gi mayokta khongjang sangshin kiwi Ima singda police na tear gas amadi smoke bomb kapsin bagi thodokta Fibam Luna asok apan nangbadagi Haujik RIMS ki Orthopedics Department da layingduna leriva Ima singda ngasi NESO gi General Secretary Sinam Prakash amadi NESO gi thongmi singna sel gi tengbang pikre Tengbang pibigi asamba thoram aduda Sinam Prakash na handak Rajya Sabha da BJP na CA bill puthokpa ngamdaduna bill collapse tawkhiba asi North East ki miyamna amato aina lepkhibana center na sapu kanna namfu tawba ngamdabadagini masida political party amana makhoina tawkhibagum miyamda uhanaba honarakpa asimak yamna angakpa amani bill asi hojiki oina ek on khidrabasu tungda khurau asoba ama oirakpa yai maram asina aikhoina hojik harau thokpagi matam nate haina mahna haiki राजनीति दल सिंना यामना करी हाइनी मोइना क्रेडिट लौना नबगी होनाबा अनुगा सिदाइदा तौबदो मदुदी मदु अंगकबा फावी अदुगी महता इशू सि फजना खनबिरगा येलोमी सिंसे नुसिबिरगा हाइसिगा मरी लेनेना हुजिक लाइबा अनिदुसु मयाम राजनीति पॉलिटिकल ऑर्गनाइजेशन सिंगसु मदु मुथनबा होनाबदा मोगिसु सरुक लफम थोई हाबा वाफमसि थमजगे Lamdam asida CA bill sana hanba yaroi haiduna sangshin kiba khongjangda soktuna hojik RIMS da layingduna leiriva ima anigi fibam ngasi yangshin baga loinana sisdo hairok amade hairok apunba mara pai bi lupna sel gi mateng pikre Maruti Suzuki Eastern Motors ki anuba new generation Wagon R the big Wagon R ngasi Maruti Suzuki Eastern Motors ki thawal athokpam HDF bank manakta leiba branch outlet ta launch tawkre Eastern Motors ki HR L Bikramaditya Manager Ketrimim Bisorjit N Sadananda Additional Heights Karnajit Amadi Customer Yauna Pangthokiba launch tawagi thoramaduda HR Bikramaditya na Fongdorokoda Anuba third generation ki Wagon R asi Manipur gi yamna sanaba gari makhal amani ngasidagi Manipur da leiriba Maruti Suzuki Eastern Motor ge outlet khudimakta gari asi booking tawba yabagi khudong saba leiragani miyamna khudong saba asi lawbi haina appeal tarokli third generation की नौबा में launch तौरी हाइबा big Wagoner से हाना लेबा Wagoner से दगी चावबा सांगबा and then legroom space याम लेबा याव अदुबरे अदुबा मागी food space हाना लेबा Wagoner से दगी food space double times and हेनी अदुसी मणिपुर की situation big family नंबर लेबा ngarang nungthil ukhrul gi ubai nakal dagi Kuntaruk Suba Amadi Kuntaret Suba Assam Rifles ki Abun Bakangbuna Pele ki Lanmi Ani Chingnabamioi Ama ID ka Konana Fare Haire Farabami Adu Mangol Dagi Fanliva Polam Singh Aduga Loinana Ukrul Police Station da Sinakre Ngasi ayu pung nipan makhairom taba matamda Imphal Jiri Lambi Paringi Makruda Cement Puba Tata Truck number MN0734349 Lokha Tasin Kibadagi Togdokta driver Sokle Jiribam da Leba Taresuba IRB ki hospital da Pudan Laikan Akre Ngasi Assam Indigenous Peoples Protection Committee amadi Manipuri Youth Front of Assam ga pulaga ngarang Jammu Kashmir da Lalobo Singhi Chathakiba attack da Laikhidrava CRPF ki Jawan Singh amadi Soklaba Singhi mafam da Maira Katuna awaba Fongdokladuna Nuaitaba Fongdokre Ngasi ayuk Imphal More Lambi Paringi Khuding Thavi check posta Taresuba Assam Rifles na More degi Imphal tamna lakpa Honda Ion car ama check tawbada mioi ani lupa crore mari makhairom gi belu oigadaba number 4 ga konana fare farba mioi sing adudi Lilong ataw khong dagi MD Barul amadi hata mana ingkhol dagi MD Ina Kawi Hoji amuk sanabagi paw phongbigani All Jiribam Sports Association Jiribam na sinduna Jiribam Higher Secondary School ge playground da January gi tang kunifan ge hona punna team 35 na saruk yaduna pangtholak liba kunifan suba Kesi Malik Memorial Football Tournament 2018 gi ngasi sanakhiba final match da Mongolite Club na Digger FC Timbu goal ani sinoda maithiba piduna Mongolite Club na tournament si gi winner oikre ngasi losin bagi thoram masida TH Sana Tomba Singh SDPO Jiribam District Police M
Brajakanta Singh President All Jiribam Sports Association Jiribam Amadi Priti Rani Donor na Chief Guest President Amadi Guest of Honor oina saruk yaduna pangthoki ngasi sanakiba match aduda Mongolet Club amadi Digar SC team anina sanaki Mongolet Club team na toss gamduna side khanki aduga Digar SC team na ball kawbu hoki ahanba half among the team anina yamna kana sanaki adubu Mongolet Club ki sanaroi Emmanuel jersey number 10 na nifu suba minute goal ama chanduna Mongolet Club ki account hangdoki ani suba half matungda team animakna sanaroi na magi team na ngamdaba yade haibigi matagum yamna kanna sanaki adubu apiba matamda Mongolet Club ki sanaroi Jehovah jersey number 12 na marifumanga suba minute goal ama chanduna Mongolet Club na Digar SC teambu goal ani sinoda maithiba piduna Mongolet Club na tournament asigi winner oikibani ngasi nungthil Moregi Eastern Science School ground da Ekodom amadi Bovi Enterprises ani nasinba Peace and Unity Highway wakalonda Muruk mapangi oiba football match ama More 11 amadi Maniyut ani na sanakre match aduda makai animakna goal amamam sanaduna draw oikre Muruk mapangi oiba football match adu hongdokpagi thoramda Nauria Pakhang afa kendra ge MLA Soibam Subhasandra Singh na chief guest ADC More M Rajkumar Singh na president amadi Ekodom gi president RK Sanayamana guest of honor oiki Maniyut ki president T.S. Arun Kumar MCM ki president M Thoiba Nifum Doisuba Assam Rifles ki commandant Sumit Sud HTC More ge Sports Secretary Victor, Additional SP More KS Robinson Amadi, Special Invitees Mahila Morcha BJP Manipur ge S Sanahanbi yauna saruk yake. Tharumaduda tongan ba invitees singna More lamdam asida laiminari ba tongan ba jati kya ge Peace and Unity amato oiba wakalonda ngasigi football match asibo sinliba sigidamak thagaluduna amadi wafum kya amasu phongdoknaki. Community punamangna khundariba More sida asigumba ekoi punamangna matam punamakta ekoi thadaku yadraba culture art ekoi film asigumba actor mayam siga ekoi gi sanaroi singiga punna family mesama sanabasina ekoi tungi ekoi gi samaj gi unity da thoidona hena kanaba madi soina poralagni film gi actor mayam amaga More gi 11 team ga punna family mesama sanabasida ngasi yengbiri abi babo punna magi tamoida ekoi punna Barot Imamati ki masani Manipur Imamati ki masani hai bigi chakan do ngasi soina yengbiri punna magi thamoi soina phawrani Hojing ngasi nungthil da phone khiba Manipuri pause singe boroba paw mu puna yengminase Kanglaipak ki Maira Lok Sabha da pass tawkhiba Citizenship Amendment Bill withdraw tawnaba handaki Assembly mifamda wareb lawgadabani Ibobi Manipur Sarkar da lamdam sigi lawfam sing kanba ngamdre Democratic Front Kashmir terrorist ki ekta laikhidaba CRPF ki jawan nimfumanga sukre Bom ni pakatna rure bom mataduna leiramle Pauzel Citizenship Amendment Bill pass tawu ngamlaroi khangbadagi puthokkhidabani ahongwa mingchat pamba BJP sarkarni o ibobi Thawal project June fawgi manungda loisinaba honari G Rovindro Mioi ama yamlo bomgi masaka konana fare Mahai loisang sing lanfam onthokanu RSF Pandam Puwari da lehorgadaba numit ama oina chingtamgi miyamna sarugyaduna luingai ni pangthokre Dungi khunai gidamak aikoi amata oina punsinba matam oire UNC Palwama attack ta thawai thakraba jawan sing Chief Minister na ikai khumnaba utkre Laipareng huklaga panghai da haijilaga khubak pangkhu da khuhandrabadi BJP gi achievement uddaba laite Ibobi Chadong district ki mai amasung lambi semgatpada salaina angamba mateng panglagani Samarjit Aroibada moriba paw mu kana fangbigani Terrorism gi mayokta akhoi puna lemina si haina Chief Minister N Birena phongdokre BJP na sinduna Chief Minister N Biren bu harau tayam na okhibadu ikai ningai ni sindana ama ngangba khutna ama tawba BJP gi sajat thajaningai oide haina hanagi Chief Minister Okram Ibobina haikre
Naga Furuk ki mahi marung hunbagi kumai luingai ni ki thoram chingmi tammi puna saruk yaminaduna pangthokre. CA Bill Center na lumna lawbagi mami tai haina Lok Sabha ki MP Dr. Tv Manipur phongdokre. Masat ke advisor Delhi dagi Manipur Police na fakre SSUM na marampi na padabi torokli. Ngasi goy na di matang sida Manipuri Paulo jare Times of Manipur News yang biru punang puam kana kurum jare.